TV ing tabiri wesing bu ahan makta da taram oksari maraki pau miyam da pizari chahi tay khuntakpa matamda Burmese singbu tanthokna ba hotnabada achoba thodang loramba iningthau Maharaj Narsingagi samaga humfutara mari raksuba lekhidaba mapokumon thoram mahaki khobam oriba kanglada ngasi pangthokre Tharamadu Art and Culture ki State Archaeology Department na sinduna pangthokpa Tharamadu da lingaki Art and Culture ki Commissioner M Joy Director K Dinamani amadi MNMC gi Secretary RK Priyokumar Singh na maroiba miyoi sing oina saruk yaki lekhidraba iningthauna tauramba kayapu ikai khumnabu utuna ganjelu tawki loinena lekhidrabagi khubamda leisu katuna ikai khumnabu utki Tharamaduga Mailena M Joyna Pongdorakpada Lekhidraba Iningthau Maharaj Narsingna Taramba Thabak Tharom Singthabada Watkani Ngasi Manipurda Laiminariba Sing Nungsinana Leiba Ngamliba Si Mahangna Hotnaramba Kaya Aduna Ngambani Haibada Haiman Batokloi Masigi Mathakta Manipurda Burmese Singna Palingai Matamda Burmese Sing Asibo Manipurdagi Tanthoknaba Hotnaba Matamda Mahangna Thabak Tharom Kaya marum taurami mahanga tauramba kaya asigi tungi mirona ningsingba chumgani haiba wapum su phongdoki magno honor ko mayam asina marum warga mana sagi manipurda iriba sta halla aba matungda mana sagi saitre khunda kugi Burmese asi Gambhir Singh Maharaj ga loinana masi tanthokro matungda Yamna Equigi Kudong Tiba Todok Amat Toki Matamduda Adugi Todok Adugi de Twin Hajar Ray Madugi Matung Mumit Tarani Muklero Matungda Magasi Azam Yamna Mazi into Widayadi Hydra Mazi into Heli Coxing Commando Unit Amadi Yanglam Police Station Gi Team Amadi Nupi Commando Sing Yauba Apunba Security Team Amanangasi Ayuk Pung taruk rom tabada akaknana phangba paw amagi matung ina Hyanglam Warakhong amadi Hyanglam Lukak Hyangbi area da combing operation chathabada yamlabu khusukulai atei polam kaya fakat pangam kre Kaksing District Police ki SP Thoksom Bikramjit Singh MPS ki asupa pautang makhada Deputy SP Operation Kaksing L Bedjit na luchingnaga amadi OC Commando Unit Kaksing Subedar S Birlana assist tawna chathakiba operation aduda fagalaba polam singdudi 303 LMG local ama US property SN04 MK1 thaba magazine loinaba rifle ama local made single barrel ani detonator yaudaba 36 HE hand grenade taret smoke grenade mari 2-inch motor shell nipan local made bomb ohum D1433 haina thaba grenade projector ama tube launcher ani grenade ring manga 303 charger ahom battery ka loinaba Bofeng handheld set ani battery ka loinaba ICOM handheld set ama patka helmet mari local made bulletproof plate ama BP fiber ka loinaba camouflage BP jacket mari BP jacket ahom camouflage uniform ama magazine post Mari sling ama hunting boot ama amubum machu leather boot ama cheng bag brown machu ani Myanmar super quality haina thaba cheng bag angobum machu ani ni fagalaba polam singdo ayupum mapan gamin ni fur tabada formal oina fagat ki fagalaba polam sing makha taba thabak laukhatnaba Hyanglam police station gi osida khosina kre hari Islam Lining Chatpa Singi Senglaba Numit Idul Fitr ki Thauram Bisnupur District tasu Islam Lining Chatpa Maitei Pangal Singna Mising Yamna Khundariba Kwakta gi Tongan ba mafam mahumda ngasi pangthokre Kwakta Municipal Council amasung Kwakta Gram Panchayat ki miyoi lising 10 mukna saruk yaduna Kwakta Idga Achoba Lampakta Dharmagi oiba Lining Naishol pangthokki Kwakta Khuman Thongkhong Idga Lampak amadi Kwakta Khuman Awangda Kwakta Khuman gi mafam anida miyoi lising nipalomna saruk yadna dharmagi Lining Naishol pangthokki yamlaba miyoi sing aduna taibang sembiba mapugi mafamda malemasi ingna chikna panba amaga nungsi chanana hingminaba lamdam
ama ohenbinabsu thauniki Manipurda hauzik thokliba irang asisu athuba matamda loisinkiba furup amaga soina lanakiba kaya adu amana amabu ngangnaduna nungsi janana hingminaba lamdam ama ohenbiu hanasu thauniki Performing Artist Center PAC Porompa ki nifusuba mapokumot ngasi organization asina sinduna Porompa ta leiba lup asigi sanglenda pangthokre sahi khudingi jago isei yauna chauna pangthoklabasu sahi asigi oinadi achamba haikat lekat tawuna pangthokre thoramaduga mailena center asigi executive member Laisram Suresh Nahai chahi nifu farak laba Performing Art Center asina chahi khudingi jago isei yauna chauna function tawduna mapokumot pangthokpani adubu hauzik Manipur gi odiba tangdu leitadaba phiba masina maram oiraga center asibu mangjil thana pukhatnaba hotnaramba lekiraba ojasing amadi leiba ki irang asida mareba maramdam kannabagi damak thawaina pontha pikraba athoba singi mafamda haikat lekat tamduna ikai kumnaba utpani lurina sangsana sigi mapokumona lakpada leiba asida tangdu leitaba phibam hanjilakduna hanagum nungsi chanana leiba ama orisanu haiki 1985 tagi hauraga ngasi phawba tattana nyam loina na achauba cultural program loina na lekat tamjaba amadi numit asibu siengna ikoina thoram pangthokse adubu hantakki asidadi leibak ki leiriba phibam masi yenglaga chamchamba leikidraba sangsthana sibu hogdokpada yamna chawba mapung phaba mateng tawbilakhiba Oja Lai Guzon Singda Chamba Haikat Lekat Tamjaraga Adugumba Sigi Foundation DSC Pangtok Chere Waitho amadi Nongmaichung Reserve Forest ki makhada leiva Imphal East District ki manung chanba ngarian chingsang lemba khun chingsang gi mafam singda lamai chakre lamai adu ngarang numidang waina pung 3 rom tarpa aduwaida chawlakibani kanana mai asi tharam libano haiba hauzik phawbagi oina khangba ngamdri lamai adu ngarian chingi saruk oriba angtha khun amadi lemba tangkhul village ani gi makta haiba lamai adu chakibani khanghaudana chawlakiba lamai aduna kilometer 2 rom oigadaba chingsang gi saruk ayamba maina chakre hairi lamai adu matau karamna haurakibano amadi kanana tharam libano haiba khangba ngamdri lamai chakpagi paw fangbadagi fire service ke personnel sing lakna mai kanbagi thabak chathaki lonina manak nakpada lariba mioi kayasu lamai adu kanbada chawna mating pangki tungda numidang athengba phawba mai kallaba matung makhata na ngarian chingsang lamai chakpa sandokadabagi kanba ngamki hari Ngasi ayuk Jiribam District ki Dibong Ichel Club ta Manipur lenga ki Director of Veterinary and Animal Husbandry Services ki Director Dr. R.K. Khogendrajit amadi Sub Divisional Veterinary Hospital Jiribam ki Deputy Director Dr. Hesnam Usharani ki meeting makhada Dibong Ichel Club ta Jiribam Veterinary Staff singa khusham naraga anti-rabies vaccine kapthokre anti-rabies vaccination kapthokpa siga mailenena Sub Divisional Veterinary Hospital Jiribam District Deputy Director Dr. Haisnam Osharani na asumnahai anti-rabies vaccination asi Jiribam District oina khun tareta kapthokre madudi Alipur Kularthol Kalinagar Champanagar Vidyanagar Uchathol amadi Dibongni haiba anti-rabies vaccination asi department gi oinadi daily routine oina nungtigi kapthokjabani adubu khanghaudana Manipurda huina chikpada asiana tholakpadagi mass anti-rabies vaccination campaign asi chatharakpani Jiribam District asidasu hariba laina asi sandoktanabagi damakta yumda lariba hui amadi haudong singbu laina asidagi ngakthoknaba amatta oiba upai asi anti-rabies hida kapthokpa sini anti-rabies vaccination campaign asida Sub-Divisional Veterinary Hospital Jiribam gi Deputy Director Dr. Hesnam Osharani BFA Pikuroi BFA M Kiran amadi DEO Elbodesu saruk yaki Chatliba tha sigi lakadoriba tang 12 sajibugi mangani panba numitki ayuk pung manga dagi nungthil pung 3 taba phawba Kakching Garden da Mahadeva Ima Hauri Masampubi Kwaklen amadi Ibudo Pakhangbagi Lai Khurumagi Thoram Kakching Garden Development Trust na sinna pangthoklagani thoram asida miyamna saruk yanaba trust ki maikaidagi appeal tawrakli Marki pau pijaba matang asida losinjari meeting tabiribasingbu kurumjari